Lakle lakle Inspector Tayai 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 Ahan Ramakta Inspector Tay Tabiri Basimu James Hagurjamna Taram Loksabulona Ikok Nona Kurumjari Ngasi Supuduna Laksari Inspector Tay Chamapanga Matpugo Humdo Shubatanka Haukiva Megi Tang Ohumdagi Tolokiva Kangluki Iranga Sina Hauji Power the Miokiagi Punsi Mankri Miokiagi Mayum Maitumna Tabikri Nungsi Nuksirabi Manungi Miokia Seta Kainakri Amadi Tiba Kangdavaka Amarum Lady Tongan Boa Pum Sing the Yumpam Oibawari Kea Inspector Tayagi series Asida Sataduna Laki Apabakea Loksin Minasi Imalebaki the Mutani Puning Togut Minasi Awa Anakea Tarva Singda Tengba Minasi Ngasi Supuduna Luxury Pirepa Manga Subatanka Tadoy Aibu Arogano Ay Nango and Sinadano Waris Hanaraglabadi Ay Nangunuk Sirakani Ay Nangunuk Siraglabadi Pumamak Loina Kaibatari Ay Bulana Logano Ay Nangunuk Sidavanati Ay Saluki Pirepa Ay Puningo over from City Nano my ex and Mutadi Kambu Kedobaki Tadoshana Matam Lake Kedobaki Imapabung Hibalambi Duta Nang Satna Nabato Matuna Nangi quite get Pabo again Pirepa Aina Hizere Habagimati Ayadu Makarigo Mamata late Aina no Modelana Loki Bakarigo Mamata Slate Aina Hizabase Please Amtati Tabi Askari no Nini no Warisan in Dojimo Nati No Monogi Warisana Sanarga some Lapton of Sumenzele Yaris Mata Mangno Nomis Tadosna Karisukalu Aisune Waris Habi Abasagi Martin Krani Mamu Gari Panga di Verakan Muimado Massacre no idea and have never I Saibuk the parking Timbirg Magi cycle so Matang Lak with the Kaino Kano Crash Samjan Gatonano I have a Timbirugi Santi Natang the Mineramo Hoi Santi Aisaluki Pirepa Matamamadan and Haramoado How did the Amnasanadreco Ado No pato Walk to Karkalo Miaman and Mimagima Pundane Asukam Hizan Pated Santi I put a Magluina Kang Tungi Kalagan in Harris as Yaris Nang Hiram even Anatormi Vanona Toduga Yare Yare Bima Yare Leramo Leramo I ne as I walked on after Tindogi Saluki Karino Karimo Hainaruraki Kariswait Hanagi Mondo Aduga Chamat Aina Haibawada Mana Toina Tati Nakos Yanike Dobuki Nakoini Waronabra Kaino Matoris Sweden Maki Magi Puning Home Walaxen Santi Aina no Aitabati Mana Ibu Yabi Dabadunati I Kangi Mana Ibu Nuxi Haba Mana on the my own sinning the Bagimaram Pare Wait Crescent Chat Crescent Adobu Agi Piripsu I home balati Ima Pabung Agi the Mokta Papa syllabus Doctor Engineer Agi Mang the Punumak Tamlabas Aina Makwishing at all Aina Consigo in a Yaba Sungam Consigo in a Yaba Sungam Nako Kaino Saubalaki Kaino Sat Crinitoris Nakomina won't Nakoba Amtatanaki Segedorge Yabo Machine what is the video Caripabiaba at the day What is it Arurage Koido Sogot Penetin Carigumam Teleted Nothing no part of Sucarino Mangon the Yarag Labenupi do Manamu Mirai de Boer Not the manam among the Mugaro the word of the Nupidugimatuncoin in the Nakarigi Mananuxi and Harimno Tangai sing the singba Radio Natak to do Mancheleco Tundaram dang Haktung Irakanda I miram the Larictum Chat the Yadri Matam Kray Rebak Tadok in a miram the Chet of Yadriga and Hibigi, Dalokayam Laden. Luram dang Hakajiktang Irakanda, playing a tonga chat kiba, duga. As Yamno Itabato to Manchelet. As Yamu Pura Roivini, Pura what is it? Yamu Yamo, I tell you one at this. What is it, Louis Dreamy? Don't kind to the Yamu Carino, but original. Nangi Wari Kulisina, Papa Jetta Boarim, the Nana Color Pankak Taxendene. Nati Tom Padigong Carino Pankak Taxelaga, how to Haru the Winchanga. Nang Torisi ha, Kang Soy the Machu Taxel town over the Nang Torisi. As Yamo, I'm to the Tapico Kedoga. Pura Roivini, say the Weaver.
와리지 타모이가 맞자 타가도르비니 까리노 아무도 소문 아무도 부자나 따비르디 봐도 뿌라로이비니 이또 낭나 마로레메 와리 리림네 떠르시게 나티 nga사이 누파두수 피리에파이두노 마나 타도시나두 누시레 타도시나두노 몬실레가 무팟 누시레 이두네 농니니 까리노 마나 우르덥두도 마나 카누 누시레 글립두 나티 감도르비자노바 아스야몽 아두기 와부디 타도시나나수 피리에파부 누시레버디 나티니 피리에파는 마틱 차라사다부두도 마나 마기 타모이도수 좀 복잡하자니다 아두데 코는 우르버 나트레 아두구네 와리시다 타도시나나 피리에파부 누시레부이 마람시 까리기노 하이바 다르게디 피리에파도나 마부 꽌 이나드나 꽌 단단하드나 또부도 마디 마친데기 아닌데서 마디 야디야지는 거 의비자니다 아두나 마 당시에는 우럭더부도 마수 그럼 떨어자노는 꽌티티르 부두디 마마나비 누시기 마땡나 피리에파나 레리버 피범도 로이나 강부디 와펌싱하지 마리 하이도록 리버나트라바 야레 와리도 마카 단납덕시 나이코두가 와리 하이드링에데 이 그놈다 해줘기 야모 카리토르겸 나티 ngasi khoine lamdamasi leminari bichini naukchingsi anuksi sanana dum leminari maitai haiba leite aduga pangan haib leite leminari singse karigumba khudong thiba thodom tholokad nati khanari ene khalu hana surene khalu tombaga chawbaga khanna baido maitai ga khanari ene kanam ta haina dia tombaga chawbaga khanai na dum hai lilong da khanari ado lilong da khanai du maitai ga pangan ga khanai ta haiba लीलोंग द खनरी दु खनरी मरम दु मैते ग पांगन पुथोकपै मोता लीलोंग द खनरी दु मसक खंग द मियोय सिंगा मिचम ग खनै नत्रगा मसक खंग द मियोय सिंगा तोंगान बा मरम अमद हेक्ता हाइनब दु करी काई गेब मदुदि नत्रे दना नति मी सिंगसे मथौ उम लेत्र माले खना चाइनब द सु मैते पांगने पुसन गुम्बा खना चाइनब द सु चिंग अमदि तमाइने मसि ngasi थोलुल विरांग सि करी नति siga tomaga chawbaga yanadi amaga yanadi adu yanada maseng khaktu thengnaram tarabdi yamna pakthok chawthok loidamne marak sida be internet ki khudong sab lawrega kharamna sungkhan khangdabida magi nungai tab khar leiraga maitai singna du tawre ada pangan singna du tawre pangan di aduni ar maitai di aduni tawdana amaga ngangnaraga nuksina dana bi tawri singji masidi yam thuna tokpa phai na tab tarabdi nungsi chanana leiriba kanglu phurup singa sigi marakta singchep thajandana nati la nai sidi ama boire thokpu thokladi ani dugi marakta loin wana ga dori ngaktani wana bais mara leitab du ngaktani ba siena thokadori tasena makki thogdo odu de lekhi da imung manung no wahori singdu di thamoi sengnai khoi mayam punamak loina mak nungai bti kana su yauroi nati mayam punamak su mateng pangjela kana kari toba yage du makhoi gi dong to hona pham thoyab tawbu di mara lepsi kana no du mayek sengna thido kana wari du gi aseng bosi kari no khanga kan de khoine thabuk tu tawbo phaiba as yamo मधुगी मतंगदुनि मयामना निम्बु करिनो पंगा दंगाना रगा दि सोशल मीडिया त करि थागना रिलेब तौलिब मयामसे बसी मयामसे अमत गेंग ताबो अमत ngमद्रबनि अदुदनि नै हारिसे लमदमसि लेरि मयाम सिंगसि सेना खाइनब यारोइ दोबु ngaktani अदुगे मरुइना मैतै पंगल अमदि मैतै सिंग लेनरि मरि सिंगसि लमदमसि द तारिब फुरुप अनि सिना मयक सेना खंगफम तु मसिदे द सुंखं खंगदब खरना मसिदे द माई फेसबुक की पोस्ट अदुदा आइना फजबो वा म हाइरबनि मदेदे मयाम खुबा खुरगा पेंजरिमनि हाइदना कांगलुक की इरांग सागत कद मोंग दो पोस्ट तो बहुना देबा थांगे सेना सुंग पोस्ट तो रुबि मियो सिंग से लेंगाना कनाना पोस्ट तो लिबिनो अनि सिगी मरक तो कनाना सिंगचेप थायब दो मुन्ना खंगतोक लकांद मखोय मरा लेब सिंग दो लाना पोस्ट तो सिंग दो लोइन फागदम नतंद्र इंटरनेट थिंगजलक्तन मयाम दा वा पिबियोगी थबक सि दि तो हनिंग दि हरिबा अस यामो इंटरनेट का थिंगदि पुंगलोय लोरे अदुगी सरुपुदन इंटरनेट थाबिरगा असेंगो सि करिनो आराम सि करिनो न मयामना मदु खंगना नबगी दमक मागी नाकंदगी फोंदोरक्लिबसे मसिदि यामना फेना खलि यामो याम चुम खरबवानी नंग हारिबु नाकन अमदगी कांगलु फरुकी मरुइना पांगली सिनाउ सिंगी मरक्तगिसु थौदोग असि मतंग लाना पोस्ट तौबिगनु गायना मखोय मसा खरा थोलक्तना पोस्ट तौरक्लिसिदि यामना फै मसि इंटरनेट थिंगम तारबदि असेंगबदो खोयमत खंगोयदोरि मदगी लाना लोंना किदिना खोय मसेन भामना पंगसा सागतना लांजदब मिदे खुद थारुबदगी मदुदगी खुदोंग चादब सिंगसे थोक्तनबा कांगलु किरांग असि थोकदोरि मयाम निंसिंग यारिबनि ममांग थक्ता थोकिबा थौदोदसु कैसु नतब थौदोगमदगी मदुदगी मियामना लाना संतोकिबदिना तोंगादुना मथंग संतोकिबदगी मियोय मिचम कयागी पुंसि मांखि असिबतन लोइना मांगजै हाइबबु नाकन अनिमक्त करिसु कानबा ngamba leiti कांगलु किरांग थोकप मतम angamba हाइबा अदुगा लांद फजबा हाइबा अदुगा अखोइना ngami हाइबसे थोदोकपदा माइ पाकपो विनर लेiti हाइबा तारे अस यमो
ꯌꯥꯝꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯤ ꯌꯥꯝꯕꯨꯡ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ ꯊꯣꯛꯇꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯁꯦꯡꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯒ ꯃꯈꯣꯏꯕꯨ ꯐꯥꯍꯜꯂꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯗꯟꯗꯤ ꯄꯤꯅꯅꯕꯒꯤ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯀꯔꯤꯒꯤ ꯊꯣꯛꯂꯤꯕꯅꯣ ꯀꯔꯝꯅ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯍꯜꯂꯒ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯆꯞ ꯆꯥꯕ ꯃꯔꯤꯛ ꯆꯨꯝꯕꯗꯨ ꯔꯤꯄꯣꯔꯠ ꯑꯃ ꯈꯣꯝꯀꯠꯂ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯅꯁꯨ ꯍꯦꯟꯅ ꯐꯩ ꯁꯨꯡꯎꯁꯨ ꯎꯍꯧꯗꯕ ꯑꯗꯨꯒ ꯁꯨꯡꯇꯥꯁꯨ ꯇꯥꯗꯕ ꯃꯤ ꯈꯔꯅ ꯂꯥꯞꯅ ꯂꯩꯔꯒ ꯐꯦꯁꯕꯨꯛꯀꯤ ꯄꯣꯁꯠ ꯑꯆꯨꯝꯕ ꯁꯥꯔꯒ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯁꯣꯛꯂꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯇꯝꯅꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯇꯨ ꯉꯥꯡꯒꯗꯕꯅꯤ ꯆꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄꯁꯤꯗꯤ ꯌꯥꯝꯃꯣ ꯃꯁꯤꯗꯤ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦꯕ ꯌꯥꯝꯃꯣ ꯌꯥꯝ ꯆꯨꯝꯈ꯭ꯔꯕꯖꯥꯠꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯝꯗꯝꯁꯤ ꯂꯩꯔꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯏ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯩꯇꯩꯒ ꯄꯥꯡꯒꯟꯒ ꯈꯟꯅꯕ ꯃꯗꯨ ꯍꯥꯏꯕ ꯅꯠꯇꯕ ꯃꯩꯇꯩꯒꯤ ꯇꯣꯝꯕ ꯀꯧꯕ ꯑꯃ ꯈꯟꯅꯔꯁꯨ ꯄꯥꯡꯒꯟꯒꯤ ꯃꯔꯛꯇꯒꯤꯗꯤ ꯔꯐꯤ ꯀꯧꯕ ꯑꯃ ꯈꯟꯅꯔꯁꯨ ꯔꯐꯤꯒ ꯇꯣꯝꯕꯒ ꯈꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯃꯗꯨꯈꯛ ꯍꯥꯏꯕ ꯀꯔꯤ ꯀꯥꯏꯒꯦꯕ ꯑꯗꯨ ꯅꯠꯇꯗꯅ ꯄꯥꯡꯒꯟꯒ ꯃꯩꯇꯩꯒ ꯈꯟꯅꯩ ꯍꯥꯏ ꯇꯥꯔꯕꯗꯤ ꯅꯥꯀꯟ ꯑꯇꯣꯞꯄ ꯂꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯁꯤꯡꯗꯨ ꯃꯩꯇꯩꯒ ꯄꯥꯡꯒꯟꯒ ꯈꯟꯅꯔꯦ ꯑꯁꯣꯝꯗ ꯌꯥꯅꯕ ꯍꯧꯔꯦ ꯁꯣꯝꯗ ꯌꯥꯅꯔꯣꯅ ꯌꯥꯅ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯐꯕ ꯑꯣꯏꯗꯣꯔꯤꯒꯦꯕ ꯊꯥꯡꯒꯩ ꯁꯦꯡꯅꯗꯤ ꯃꯩꯇꯩꯒꯤ ꯃꯔꯛꯇꯁꯨ ꯃꯩꯇꯩꯒ ꯈꯟꯅꯕ ꯂꯩꯔꯤ ꯄꯥꯡꯒꯟꯒꯤ ꯃꯔꯛꯇꯁꯨ ꯄꯥꯡꯒꯟꯒ ꯈꯟꯅꯕ ꯂꯩꯔꯤꯑꯕ ꯄꯥꯡꯒꯟꯒ ꯈꯟꯅꯕ ꯃꯇꯝꯗꯗꯤ ꯅꯠꯇꯦ ꯂꯤꯂꯣꯡꯗ ꯄꯥꯡꯒꯟ ꯑꯃ ꯈꯟꯅꯩꯅ ꯑꯁꯣꯝꯗ ꯀ꯭ꯋꯥꯛꯇꯥꯗ ꯄꯥꯡꯒꯟꯒ ꯈꯟꯅꯕ꯭ꯔꯅꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝ ꯈꯟꯅꯕ ꯂꯩꯇꯦꯕ ꯑꯁ ꯌꯥꯝꯃꯣ ꯌꯥꯝ ꯊꯤꯅ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯣ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯁꯩ ꯇꯧꯏꯕ ꯃꯗꯨ ꯅꯠꯇꯗꯅꯕ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯗ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯃꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯁꯥꯏꯠ ꯐꯤꯂꯤꯡꯗ ꯄꯨꯁꯜꯂꯀꯥꯟꯗ ꯅꯨꯡꯁꯤꯅꯗꯅꯕꯒꯤ ꯑꯇꯣꯞꯄ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯄꯁꯤꯗꯤ ꯌꯥꯝꯕꯨꯡ ꯃꯁꯤꯗꯤ ꯌꯥꯝ ꯌꯥꯖꯅꯤꯡꯗꯦ ꯃꯗꯅꯤ ꯇꯥꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗ ꯐꯠꯇꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯟꯅꯕ ꯆꯨꯝꯃꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯐꯝ ꯑꯃꯗꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯨꯞꯇꯅ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯈꯟꯅ ꯆꯩꯅꯕ ꯇꯧꯗꯅ ꯈꯨꯠ ꯊꯥꯈꯤꯕ ꯌꯥꯏꯀꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯗꯤ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯅꯠꯇꯕ ꯃꯤ ꯑꯇꯣꯞꯄꯒꯤ ꯀꯥꯡꯂꯨꯞꯇꯨꯅ ꯈꯔ ꯍꯦꯟꯒꯤ ꯃꯐꯝꯗꯗꯤ ꯑꯁꯣꯝꯗ ꯃꯩ ꯊꯥꯔꯗꯤ ꯁꯣꯝꯗ ꯁꯣꯏ ꯊꯥꯔꯛꯀꯅꯤꯕ ꯃꯥꯡꯖꯗꯧꯔꯤꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯦ ꯄꯨꯟꯅ ꯈꯟꯅꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯊꯣꯛꯇꯅꯅꯕ ꯑꯩꯈꯣꯏꯅ ꯇꯤꯟ ꯌꯣꯠꯊꯔꯀꯥꯟꯗ ꯋꯥ ꯉꯥꯡꯕ ꯑꯩꯈꯣꯏꯅ ꯇꯤꯟ ꯌꯣꯠꯊꯔꯒ ꯈꯣꯡꯊꯥꯡ ꯊꯥꯡꯕꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕꯁꯤꯡꯗꯨ ꯂꯩꯌꯦꯅ ꯑꯩꯗꯤ ꯋꯥꯐꯝꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯉꯦꯕ ꯑꯁ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨ ꯄꯨꯔꯥ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯄꯨꯔꯥ ꯑꯔꯣꯏꯕꯤ ꯇꯥꯔꯦ ꯌꯥꯝ ꯑꯗꯩ ꯆꯨꯝꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯄꯣꯁ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯣ ꯄꯣꯁ ꯇꯧꯔꯛꯂꯤꯕꯗꯨ ꯄꯥꯡꯒꯟꯅꯦꯅ ꯈꯜꯂꯁꯦꯕ ꯄꯥꯡꯒꯟ ꯑꯃꯅ ꯄꯣꯁ ꯇꯧꯔꯝꯅꯦꯅ ꯃꯩꯇꯩ ꯑꯃꯅ ꯃꯈꯥꯗ ꯆꯩꯒꯗꯕꯅꯦꯕ ꯋꯥꯈꯟꯗꯣ ꯊꯥꯗꯣꯛꯄꯤꯌꯣ ꯃꯩꯇꯩ ꯑꯃꯅ ꯄꯣꯁ ꯇꯧꯔꯀꯥꯟꯗ ꯃꯈꯥꯗ ꯄꯥꯡꯒꯟꯅ ꯆꯩꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯈꯜꯂꯤ ꯃꯈꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯉꯝꯃꯣꯏ ꯑꯁꯤ ꯃꯇꯝꯁꯤꯗꯅꯤ ꯌꯦꯡꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯔꯛꯇ ꯁꯤꯡꯊꯦꯞ ꯊꯥꯖꯤꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯍꯜꯂꯒ ꯃꯤꯅ ꯈꯨꯕꯥꯛ ꯈꯨꯗꯅ ꯅꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯤ ꯃꯩꯇꯩ ꯄꯥꯡꯒꯟꯅꯁꯨ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯅꯁꯨ ꯈꯪꯒꯗꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ CSOꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯀꯗꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯅꯅꯕꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯨꯗꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯁ ꯌꯥꯝꯃꯣ ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯃꯇꯝꯗꯅꯦ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯑꯗꯨꯒ ꯌꯥꯝꯅ ꯖꯔꯅꯦꯂꯤꯁꯄꯨ ꯑꯣꯏꯔꯣ ꯃꯦꯗꯤꯌꯥꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯇ ꯂꯩꯔꯤꯕ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯤꯡꯅ ꯃꯁꯤꯗ ꯊꯣꯛꯂꯛꯇꯅ ꯑꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯊꯦꯝꯅꯅꯕꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅꯅꯕꯒꯤ ꯚꯤꯗꯤꯑꯣꯒ ꯄꯣꯁꯠ ꯇꯧꯕꯁꯨ ꯌꯥꯝꯅ ꯀꯥꯟꯅꯅꯤ ꯈꯜꯂꯤ ꯌꯥꯝꯃꯣ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯨꯛ ꯋꯥꯅꯔꯕ ꯏꯔꯥꯡ ꯊꯣꯛꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯄꯤꯛꯅꯤꯛ ꯆꯠꯄꯒꯨꯝꯕ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯊꯥꯒꯠꯇꯅ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯇꯨꯃꯤꯟ ꯂꯩꯕꯁꯨ ꯀꯌꯥꯝ ꯂꯩꯔꯤ ꯂꯩꯒꯦꯁꯨ ꯂꯩꯁꯅꯨ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯕꯥꯛ ꯃꯩ ꯍꯧꯔꯀꯥꯟꯗꯗꯤ ꯇꯁꯦꯡꯅ ꯃꯩ ꯍꯧꯔꯕꯗꯤ ꯃꯥ ꯃꯁꯥꯃꯛꯁꯨ ꯃꯌꯨꯝꯗꯩ ꯊꯣꯛ ꯌꯥꯔꯣꯏꯗꯣꯔꯤꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯃꯤꯕ꯭ꯔꯣ ꯃꯔꯨꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤꯗ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗꯦ ꯃꯣꯔꯦꯗꯁꯨ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯈꯛꯇꯅ ꯆꯪ ꯉꯝꯗꯦ ꯍꯥꯏꯔ ꯁꯣꯝꯗ ꯃꯣꯏꯗꯤ ꯈꯨꯕꯥꯛ ꯈꯨꯗꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯆꯪꯄ ꯉꯝꯄꯤ ꯇꯞꯄꯅꯦꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯁꯨ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯃꯈꯣꯏ ꯂꯥꯛꯄ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯗꯦꯅꯦ ꯑꯁ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯌꯥꯝꯕꯨꯡꯒꯤ ꯋꯥꯐꯝꯁꯤꯗꯤ ꯄꯨꯔꯥ ꯁꯦꯠꯇꯠꯂꯤꯌꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯁꯨ ꯃꯣꯏ ꯂꯥꯛ ꯉꯝꯗ꯭ꯔꯤꯅꯤꯀꯣ ꯑꯃꯨꯛꯇ ꯉꯥꯏꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯥꯔꯊꯝꯅꯤ ꯅꯪꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗ ꯈꯟꯒ꯭ꯔ ꯌꯥꯝꯕꯨꯡ ꯑꯗꯨꯒꯤ ꯈꯟꯕꯩ ꯋꯥ ꯅꯠꯇꯦꯗ ꯅꯍꯥꯟꯈꯩꯗ ꯑꯩꯈꯣꯏꯅ ꯈꯜꯂꯨꯏ ꯄꯨꯛꯅꯤꯡꯁꯤ ꯈꯥꯡꯁꯣꯟ ꯁꯣꯜꯂꯨꯔꯦꯕ ꯃꯣꯏꯒꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯣꯔꯦ ꯆꯠꯄ ꯉꯝꯗ꯭ꯔꯦꯀꯣꯅ ꯑꯩꯈꯣꯏ ꯌꯥꯝ ꯁꯣꯟꯅ ꯂꯩꯔꯨꯔꯦꯕ ꯌꯥꯝꯕꯨꯡꯒꯤ ꯋꯥ ꯈꯨꯍꯥꯏꯗꯨꯗ ꯑꯁ ꯈꯪꯅꯨ ꯅꯨꯡꯉꯥꯏꯔꯛꯄꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯁꯨ ꯃꯈꯣꯏ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯁꯣꯟꯕ ꯀꯟꯕ ꯍꯥꯏꯕꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯗ ꯉꯝꯗ꯭ꯔꯦ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯗ꯭ꯔꯣ ꯆꯠꯇ꯭ꯔꯣ ꯗ꯭ꯔꯣ ꯆꯠꯂꯗꯤ ꯑꯀꯟꯕꯁꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯑꯊꯧꯕꯁꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯋꯥꯈꯟ ꯇꯥꯕꯤꯔꯣꯅꯦ ꯆꯤꯡꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯦꯛꯅꯔꯤꯕꯁꯤꯡ ꯑꯃꯨꯛꯇ ꯇꯤꯂꯥꯡ ꯌꯣꯠꯊꯕꯤꯔꯒ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯁꯨ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤꯕ ꯃꯤꯇꯣꯞ ꯀꯅꯥꯅꯣ ꯍꯥꯟꯅ ꯂꯩꯔꯝꯕꯅ ꯀꯅꯥꯅꯣ ꯈꯪꯂꯀꯥꯟꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯔꯧ ꯃꯔꯧꯗꯨꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯈꯟꯕ ꯀꯔꯤ ꯀꯥꯏꯒꯦ ꯄꯨꯔꯥ
ꯑꯔꯣꯏꯕꯤꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯔꯣꯏꯕꯗ ꯑꯩꯅ ꯇꯥꯅꯤꯡꯉꯤꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃꯈꯛ ꯂꯩ ꯌꯥꯝꯕꯨ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯋꯥꯔꯤ ꯍꯧꯔꯝꯗꯥꯏꯁꯤꯗ ꯌꯥꯝꯕꯨꯡꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯕꯤꯌꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯤꯂꯥꯡ ꯌꯣꯠꯊꯕꯤꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯥꯟꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏꯒ ꯖꯥꯠ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯛꯅꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯥꯟꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯥꯡꯒꯜ ꯃꯆꯥ ꯌꯥꯎꯔꯦꯅ ꯍꯦꯛ ꯈꯟꯕ ꯀꯥꯟꯗ ꯄꯥꯡꯒꯜ ꯐꯠꯇ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯌꯦꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯄꯤꯌꯨ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯂꯥꯟꯃꯤꯕꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯔꯨꯜ ꯑꯣꯐ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠ ꯂꯩꯔꯤ ꯑꯥꯏꯟ ꯂꯩꯔꯤ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯊꯤꯒꯠꯂꯀꯥꯟꯗ ꯃꯔꯥ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤ ꯆꯪꯉꯒ ꯃꯩꯇꯩꯅꯕꯨ ꯂꯥꯜꯂꯣ ꯄꯥꯡꯒꯜꯅꯕꯨ ꯂꯥꯜꯂꯣ ꯍꯥꯏꯔꯤꯕꯗꯨ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯒꯤ ꯋꯥꯅꯤ ꯃꯗꯨꯗ ꯄꯥꯔꯇꯤꯀꯨꯂꯔ ꯃꯤ ꯑꯃꯈꯛꯅ ꯃꯩꯇꯩ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯩꯇꯩ ꯈꯨꯟꯅꯥꯏꯕꯨ ꯍꯦꯛꯇ ꯌꯦꯡꯅꯕ ꯑꯣꯏꯅ ꯂꯧꯕꯤꯒꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗ ꯄꯥꯡꯒꯜ ꯃꯆꯥ ꯑꯃ ꯆꯦꯟꯅꯔꯦꯅ ꯈꯜꯂꯁꯨ ꯄꯥꯡꯒꯜ ꯃꯆꯥꯗꯨꯒꯤ ꯌꯦꯡꯂꯀꯥꯟꯗ ꯄꯥꯡꯒꯜ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯗꯨ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯌꯦꯡꯅꯕ ꯑꯣꯏꯅ ꯂꯧꯒꯗꯕ ꯅꯠꯇꯦꯕ ꯑꯁ ꯌꯥꯝꯕꯨꯡꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯨꯟꯅ ꯇꯤꯟ ꯌꯣꯠꯊꯔꯀꯥꯟꯗ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯗꯒꯤ ꯊꯣꯛꯂꯛꯏꯕꯅꯣ ꯀꯔꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯒꯠꯂꯀꯥꯟꯗ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯏꯔꯥꯡ ꯁꯥꯒꯠꯂꯒ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯈꯪꯗꯅ ꯎꯗꯤ ꯎꯗꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯥꯏꯁꯟꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩ ꯋꯥꯐꯝꯁꯤꯃ ꯑꯩ ꯍꯥꯏꯖꯒꯦ ꯍꯧꯔꯣ ꯅꯪ ꯋꯥꯔꯤꯗꯣ ꯍꯧꯔꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯌꯥꯝꯃꯣ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯇꯞ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯃꯒ ꯌꯦꯡꯊꯤꯅꯈꯤꯗꯅ ꯅꯠꯇꯦ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯒ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯑꯩꯈꯣꯏ ꯋꯥꯅꯈ꯭ꯔꯤꯕꯗꯨ ꯎꯗ꯭ꯔꯣ ꯍꯧꯖꯤꯛ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯁꯨ ꯀꯨꯀꯤꯁꯤꯡꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯍꯌꯦꯡ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯛꯀꯗꯧꯔꯤꯒꯦ ꯑꯗꯨꯒ ꯃꯁꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯂꯛꯀꯗꯧꯒꯦ ꯑꯗꯨ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯃꯅꯤꯡꯗ ꯆꯍꯤ 10 ꯍꯦꯟꯅ ꯍꯟꯊꯈ꯭ꯔꯕꯅꯤ ꯑꯁ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯖꯔꯒꯦ ꯍꯧꯔꯣ ꯅꯪ ꯋꯥꯔꯤ ꯇꯥꯅꯤꯡꯗ ꯁꯤꯔꯕꯅꯤ ꯋꯥꯔꯤ ꯑꯃ ꯄꯨꯁꯜꯂꯛꯇꯅ ꯀꯗꯥꯏꯗꯩꯅꯣ ꯐꯤꯔꯦꯞꯄꯩ ꯋꯥꯔꯤ ꯂꯤꯁꯟꯗꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯁꯦꯔꯤꯌꯦꯜ ꯉꯥꯏꯅꯕꯩ ꯇꯥꯏꯞꯇ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯉꯥꯏꯕꯗꯨ ꯁꯤꯗꯣꯔꯦꯅꯦ ꯑꯩꯕꯣ ꯁꯤꯅꯤꯅꯦ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯌꯥꯔꯦ ꯍꯧꯔꯣ ꯅꯪ ꯈꯨꯗꯣꯜꯗꯨ ꯇꯥꯔꯒꯦꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯃꯥꯒ ꯎꯅꯈꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯅ ꯃꯃꯥꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯀꯧꯕꯅꯣ ꯍꯥꯏꯗꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯗꯣ ꯍꯥꯏꯔꯣ ꯋꯥꯔꯤꯗꯨ ꯇꯥꯁꯤ ꯃꯁꯤꯅꯤ ꯏꯃꯥ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯕꯨ ꯐꯤꯔꯦꯞꯄ ꯏꯃꯥꯅ ꯅꯪꯒ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯅꯤꯡꯕꯗꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤꯅꯦ ꯏꯃꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯕꯁꯤꯕꯨ ꯏꯃꯥꯅ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯇꯀ ꯇꯦꯛꯑꯒ ꯂꯩꯔꯝꯃꯤ ꯅꯠꯇꯦ ꯏꯃꯥ ꯅꯁꯥꯕꯨ ꯊꯥꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯄꯥꯝꯕꯗꯤꯅꯦ ꯅꯪꯅ ꯃꯤ ꯑꯣꯏꯕ ꯅꯄꯥꯕꯨꯡꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯑꯗꯣ ꯅꯪꯅ ꯃꯪꯐꯥꯎꯅꯕ ꯃꯗꯨꯅꯤꯅꯦ ꯏꯃꯥꯅ ꯄꯥꯝꯕꯗꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯪꯂꯝꯕ ꯃꯪꯂꯥꯟ ꯅꯁꯥꯅ ꯁꯣꯏꯗꯅ ꯃꯪꯐꯥꯎꯅꯍꯟꯒꯅꯤ ꯏꯃꯥ ꯅꯁꯥꯕꯨ ꯊꯥꯖꯕꯤꯌꯨ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯌꯨꯝꯗ ꯀꯧꯔꯒ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯏꯃꯥ ꯀꯔꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯒꯤꯗꯃꯛ ꯏꯃꯥ ꯏꯆꯥꯅ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯏꯉꯣꯏ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯅ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕꯁꯨ ꯉꯝꯗꯦꯗꯣ ꯅꯆꯟꯅꯨꯄꯤ ꯑꯁꯤꯁꯨ ꯃꯍꯩ ꯇꯝꯕ ꯇꯣꯛꯂꯦꯗꯣ ꯅꯄꯥꯕꯨꯡꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯗꯣ ꯅꯄꯥꯕꯨꯡꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯏꯃꯥꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯃꯥꯁꯨꯅꯦ ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯅꯆꯟꯅꯨꯄꯤꯁꯤ ꯆꯥꯎꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯃꯥꯁꯨ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯉꯝꯗ꯭ꯔꯦꯅꯤ ꯑꯗꯨꯒꯅꯦ ꯑꯣꯏꯔꯣꯏꯗꯧꯕ ꯃꯪꯗ ꯑꯩꯈꯣꯏꯅ ꯃꯪꯂꯤꯕꯁꯤꯕꯨ ꯆꯨꯝꯒꯗ꯭ꯔꯅꯦ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂ ꯍꯥꯏꯕꯕꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯃꯤꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯕꯨ ꯏꯃꯥꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯐꯤꯔꯦꯞꯄ ꯑꯩꯅ ꯈꯜꯂꯤꯕ ꯄꯥꯟꯗꯝꯅ ꯑꯃꯅꯤ ꯏꯁꯥꯅ ꯈꯟꯕ ꯄꯥꯟꯗꯝꯅ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯄꯥꯟꯗꯝ ꯑꯅꯤꯗꯣ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯄꯟꯊꯨꯡꯐꯝ ꯌꯧꯒꯗ꯭ꯔꯅꯦ ꯏꯃꯥ ꯄꯥꯟꯗꯝ ꯇꯣꯉꯥꯜꯂꯕꯁꯨ ꯅꯆꯥꯒꯤ ꯂꯩꯖꯔꯤꯕ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯐꯤꯔꯦꯞꯇꯤ ꯅꯆꯥ ꯐꯤꯔꯦꯞꯄꯅ ꯑꯩ ꯏꯃꯥꯒꯤ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯅꯤꯡꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯕꯗꯨꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯂꯥꯟꯅ ꯂꯧꯕꯤꯔꯕ꯭ꯔꯅꯦ ꯏꯃꯥ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯔꯒꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯖꯩ ꯏꯃꯥꯅ ꯑꯩ ꯏꯁꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯗꯅ ꯑꯩꯅ ꯊꯃꯣꯏꯒꯤ ꯃꯆꯦꯠꯅꯤ ꯈꯟꯗꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ
ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯤꯡꯍꯟꯅꯕ ꯐꯥꯎꯏ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯅꯤꯡꯍꯟꯅꯕꯅꯣ ꯅꯆꯥꯗ ꯀꯔꯤ ꯊꯥꯖꯗꯕ ꯂꯩꯔꯒꯦꯅꯤ ꯏꯃꯥ ꯏꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯐꯤꯔꯦꯞꯄ ꯏꯃꯥꯅꯅꯦ ꯅꯪꯉꯣꯟꯗ ꯊꯥꯖꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨꯅꯦ ꯅꯍꯩꯅꯁꯤꯡ ꯇꯝꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯈꯟꯅ ꯆꯩꯅꯕ ꯐꯨꯅ ꯆꯩꯅꯕ ꯏꯃꯥ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯅꯥꯅ ꯑꯩꯁꯨ ꯃꯤꯅꯦ ꯑꯩꯁꯨ ꯇꯥꯔꯤꯕ ꯑꯩꯁꯨ ꯃꯤꯅ ꯇꯝꯂꯛꯑꯦ ꯅꯪꯒꯤ ꯑꯐꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯏꯃꯥ ꯑꯩꯒꯤ ꯀꯔꯝꯕ ꯀꯔꯤ ꯑꯋꯥꯕ ꯋꯥꯔꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯅꯪ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯆꯍꯤ ꯑꯁꯤ ꯃꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯡꯂꯁꯅꯨ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯨꯅ ꯅꯪꯅ ꯅꯍꯩꯅꯁꯤꯡ ꯇꯝꯕ ꯌꯥꯔꯒꯗꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯐꯔꯒꯅꯤ ꯏꯃꯥꯗꯤ ꯃꯈꯥ ꯇꯥꯅ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤꯡꯗ꯭ꯔꯦꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯏꯃꯥꯅ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕꯒꯦ ꯅꯠꯇ꯭ꯔꯒ ꯏꯃꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯜꯂꯕꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯆꯥꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯏꯃꯥ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤꯅꯦ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯆꯔꯥ ꯐꯥꯎꯕꯗ ꯄꯨꯛ ꯑꯅꯤ ꯊꯟꯅ ꯆꯥꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯅꯍꯩ ꯇꯝꯅꯅꯕꯒꯤꯗꯃꯛ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯤꯕꯨ ꯏꯃꯥꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯐꯥꯎꯅꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯏꯃꯥꯅ ꯉꯁꯤꯗꯤ ꯋꯥꯔꯤꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯏꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯊꯝꯕꯒꯨꯝ ꯇꯧꯔꯤ ꯏꯃꯥ ꯇꯥꯛꯄꯤꯌꯨ ꯏꯃꯥ ꯅꯆꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯝꯕ ꯇꯥꯔꯕꯗꯤ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯏꯃꯥꯅ ꯄꯤꯕꯤꯅꯤꯡꯕ ꯑꯩꯉꯣꯟꯗ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯕꯤꯌꯨ ꯏꯃꯥ ꯑꯗꯨꯒ ꯏꯃꯥ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯣꯠꯇꯨꯅ ꯅꯆꯥꯗ ꯅꯥꯀꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯄꯥꯈꯣꯡ ꯆꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥ ꯅꯆꯥꯅ ꯈꯪꯖꯔꯦ ꯏꯃꯥ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯆꯥꯕꯨ ꯂꯥꯞꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯏꯃꯥꯅ ꯊꯥꯖꯗ꯭ꯔꯒꯅꯤ ꯏꯃా ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯩ ꯀꯔꯤ ꯇꯧꯒꯦ ꯏꯃꯥ ꯏꯃꯥꯅ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨꯅꯦ ꯏꯃꯥ ꯅꯆꯥꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯑꯗꯨꯃꯛ ꯏꯟꯖꯒꯅꯤꯅꯦ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯏꯟꯒꯅꯤ ꯁꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤ ꯍꯥꯏꯅ ꯇꯝꯂꯒꯅꯦ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯅꯪꯅ ꯃꯤꯒ ꯈꯟꯅ ꯆꯩꯅꯕ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯏꯃꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯕꯨꯅꯦ ꯐꯤꯔꯦꯞꯄ ꯑꯩꯈꯣꯏꯗꯤ ꯊꯤꯛ ꯅꯦꯝꯕ ꯀꯥꯡꯕꯨꯅꯤꯅꯦ ꯊꯤꯛ ꯅꯦꯝꯕ ꯑꯩꯈꯣꯏꯅ ꯅꯣꯡꯗꯣꯟ ꯑꯇꯤꯌꯥꯗ ꯂꯩꯔꯤꯕ ꯊꯥꯖꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯂꯥꯝꯕ ꯐꯪꯂꯣꯏꯅꯤ ꯂꯥꯝꯕ ꯐꯪꯂꯔꯣꯏꯗꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯂꯥꯝꯒꯗꯧꯕꯒꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕꯒꯤꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯆꯥꯅ ꯆꯤꯡꯅꯖꯔꯤꯕꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯏꯃꯥ ꯃꯐꯝ ꯑꯁꯤꯗꯁꯨ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯑꯄꯣꯛꯄ ꯂꯥꯛꯄꯤꯔꯝꯕ꯭ꯔꯥ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯅꯪꯗꯤ ꯀꯔꯤꯒꯤ ꯈꯪꯂꯒ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯤ ꯅꯪꯅ ꯀꯔꯤꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗ ꯊꯝꯂꯤꯕꯒꯦ ꯑꯁꯨꯛ ꯊꯤꯅ ꯊꯣꯛꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯏꯃꯥꯗ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯅꯪꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯟꯕ꯭ꯔꯣ ꯐꯤꯔꯦꯞꯄ ꯍꯥꯏꯌꯨꯅꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯏꯃꯥꯗ ꯇꯝꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯅꯠꯇꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯒ ꯅꯪꯒ ꯈꯟꯅ ꯆꯩꯅꯕ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁꯇ ꯄꯤꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯦ ꯄꯨꯂꯤꯁꯇ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯈꯣꯏ ꯂꯩꯒꯗꯧꯔꯤꯒꯦ ꯄꯨꯂꯤꯁꯇꯒꯤꯗꯤ ꯃꯈꯣꯏ ꯀꯣꯔꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯕꯦꯜꯗ ꯃꯈꯣꯏ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯊꯣꯛꯈ꯭ꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯥꯇꯩ ꯆꯥꯗꯦꯅ ꯈꯜꯂꯕꯁꯨ ꯅꯠꯇ꯭ꯔꯒ ꯀꯦꯁ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯄꯥꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯕꯦꯜ ꯊꯣꯛꯄ ꯌꯥꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯖꯦꯜꯗ ꯂꯩꯔꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯒꯗꯒꯦ ꯈꯟꯅ ꯆꯩꯕꯒꯤꯗꯃꯛ ꯖꯦꯜꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯕꯒꯦꯅꯦ ꯏꯃꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯈꯥꯡꯈꯤꯕꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯈꯤꯗꯦ ꯏꯃꯥ ꯎꯁꯤꯠ ꯊꯑꯣꯏꯗꯕꯅ ꯃꯥꯡꯗ ꯈꯨꯠ ꯃꯔꯦꯡ ꯆꯠꯄꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤꯅꯦ ꯏꯃꯥ ꯅꯪꯒꯤ ꯈꯨꯠ ꯃꯔꯦꯡ ꯆꯠꯄ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯅꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕ ꯅꯪ ꯊꯨꯡꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯐꯤꯔꯦꯞꯄ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯅꯄꯥꯕꯨꯡꯒꯤ ꯃꯥꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯅꯪꯅ ꯊꯨꯡꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯃꯤ ꯈꯟꯅꯕ ꯃꯤ ꯐꯨꯅꯕ ꯃꯗꯨꯅ ꯅꯪꯒꯤ ꯅꯍꯩꯅꯁꯤꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤ ꯌꯦꯡꯉꯣꯏ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯤꯗꯤꯅꯦ ꯃꯈꯣꯏ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤ ꯍꯣꯠꯅꯔꯛꯀꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕꯗꯨ ꯏꯃꯥꯅ ꯄꯥꯝꯗꯦ ꯏꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯈꯨꯗꯣꯡ ꯊꯤꯒꯗꯕ ꯃꯐꯝꯗꯨꯗ ꯅꯪꯅ ꯂꯩꯕꯗꯨ ꯄꯥꯝꯗꯦꯅꯦ ꯏꯃꯥꯒꯤ ꯐꯤꯔꯦꯞꯄ ꯏꯃꯥꯒꯤ ꯌꯥꯊꯪ ꯁꯣꯝꯗ ꯆꯣꯡꯉꯨꯅꯦ ꯁꯣꯝꯗ ꯎꯔꯕ꯭ꯔꯥ ꯌꯨꯝ ꯑꯁꯤꯅꯤ
ꯑꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯃꯁꯤꯗ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯃꯈꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯃꯩ ꯊꯥꯗꯣꯛꯂꯒ ꯇꯥꯡꯈꯣꯏ ꯑꯣꯜꯂꯝꯅ ꯇꯥꯕꯅꯤ ꯂꯥꯎ ꯂꯥꯎ ꯁꯣꯝꯗ ꯂꯥꯎ ꯊꯥꯎꯗꯨ ꯍꯩꯖꯤꯜꯂꯨꯅꯦ ꯊꯥꯎꯗꯣ ꯊꯨꯝꯅ ꯍꯩꯖꯤꯟꯒꯗꯕꯅꯤ ꯀꯣꯏꯅ ꯌꯨꯝ ꯑꯗꯨ ꯆꯠꯁꯤꯜꯂꯨꯅꯦ ꯆꯠꯁꯤꯟꯕ ꯂꯣꯏꯖꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯡꯒꯤ ꯊꯣꯡ ꯁꯣꯝ ꯅꯥꯀꯟꯗ ꯈꯔ ꯋꯥꯠꯂꯤ ꯊꯣꯡ ꯑꯁꯤꯗꯤ ꯊꯥꯎꯅ ꯆꯣꯠꯄ ꯃꯈꯩ ꯍꯦꯛꯇ ꯍꯩꯖꯤꯜꯂꯨꯅꯦ ꯁꯠ ꯍꯩꯖꯤꯜꯂꯨꯅꯦ ꯐꯅꯤ ꯑꯩ ꯂꯥꯎꯅꯦ ꯅꯣꯏꯕꯨ ꯁꯣꯝꯗ ꯂꯥꯎꯅꯦ ꯑꯩ ꯌꯥꯔꯦ ꯑꯩ ꯋꯥꯍꯩꯒꯦ ꯑꯩ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯑꯩꯅ ꯁ꯭ꯇꯥꯔꯠ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯩꯈꯦꯠ ꯈꯦꯠꯆꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯩꯈꯦꯠ ꯍꯦꯛ ꯈꯦꯠꯂꯝꯃꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯆꯦꯟꯊꯣꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯄꯨꯟꯗꯨꯅ ꯅꯈꯣꯏ ꯋꯥꯍꯪ ꯄꯥꯎꯍꯪꯕꯗ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯛꯑꯕꯗꯤ ꯅꯈꯣꯏ ꯐꯕ ꯑꯣꯏꯔꯣꯏ ꯅꯈꯣꯏ ꯑꯃꯠꯇ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯨ ꯃꯩꯁꯤ ꯆꯨꯔꯝꯃꯒꯦ ꯑꯗꯨꯒ ꯊꯣꯛꯂꯛꯀꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯨ ꯁꯣꯏꯕꯤꯒꯅꯨꯀꯣ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯔꯦꯗꯅ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯂꯥꯎ ꯑꯩ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯑꯩꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯍꯦꯛ ꯇꯧꯈꯤꯕꯒ ꯅꯈꯣꯏ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯀꯣ ꯐꯒꯅꯤ ꯑꯩ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯨꯔꯒꯦ ꯐꯅꯤ ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯤꯡꯒꯅꯤ ꯑꯩ ꯔꯦꯗꯤ ꯂꯩꯌꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯈꯦꯠꯆꯜꯂꯨ ꯃꯩꯗꯨ ꯈꯦꯠꯆꯜꯂꯨ ꯂꯥꯎ ꯆꯠꯁꯨ ꯑꯝꯇ ꯉꯥꯏꯕꯤꯀꯣ ꯃꯩꯅ ꯄꯨꯡꯉꯥꯡꯉꯥꯡꯅ ꯆꯥꯛꯍꯧꯔꯦꯗꯅ ꯌꯨꯝꯃꯩꯁꯦ ꯀꯅꯥꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯑꯁꯤꯗꯤ ꯃꯣꯏꯒꯤ ꯐꯤꯔꯤꯞꯄꯨ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝ ꯆꯪꯁꯤꯟꯁꯤꯔꯣ ꯃꯌꯥꯝ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯌꯨꯝꯃꯩ ꯃꯌꯥꯝꯗ ꯆꯪꯁꯤꯟꯕꯤꯔꯣ ꯈꯔ ꯊꯨꯔꯅꯤ ꯅꯣꯏꯕꯣ ꯑꯃꯨꯛꯇ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯤ ꯑꯃꯠꯇ ꯁꯣꯛꯇ꯭ꯔ ꯃꯥꯜꯂꯦ ꯐꯤꯔꯤꯞꯄꯥ ꯅꯣꯏꯗꯤ ꯁꯣꯛꯄ꯭ꯔꯥ ꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯁꯣꯛꯍꯧꯗ꯭ꯔꯦ ꯃꯩ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯗꯦ ꯀꯔꯝꯅ ꯆꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯩꯁꯤꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯄꯣꯠ ꯆꯩ ꯆꯥꯡꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯩ ꯑꯁꯤꯗꯤ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯅ ꯆꯨꯝꯃꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯕꯤꯌꯨꯁꯦ ꯄꯦꯇ꯭ꯔꯣꯜꯒꯤꯁꯤ ꯍꯥꯞꯄꯒ ꯌꯦꯡꯕꯤꯌꯨꯁꯦ ꯁꯤ ꯂꯩꯁꯦ ꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯁ꯭ꯋꯥꯏꯁꯤꯗꯁꯨ ꯊꯥꯎ ꯃꯅꯝ ꯋꯥ ꯅꯝꯃꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯝꯅꯅ ꯌꯨꯝ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯦ ꯐꯤꯔꯦꯞꯄꯥ ꯅꯈꯣꯏꯅ ꯆꯤꯡꯅꯕ ꯀꯅꯥ ꯂꯩ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯂꯝꯕ ꯌꯥꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯐꯤꯔꯦꯞꯄꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯗꯧꯕꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯩ ꯀꯅꯥꯅ ꯊꯥꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨꯅꯦ ꯃꯐꯝ ꯑꯁꯤꯗ ꯊꯥꯎꯒꯤ ꯍꯥꯞꯈꯤꯕꯒꯤ ꯄꯥꯇ꯭ꯔꯅꯆꯤꯡꯕ ꯑꯇꯩ ꯄꯣꯠꯂꯝ ꯐꯪꯉꯤ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯇꯦꯃꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯐꯤꯔꯦꯞꯄꯥ ꯑꯥꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗꯕꯨ ꯈꯟꯅ ꯆꯩꯅꯕ ꯃꯤ ꯌꯥꯎꯕ꯭ꯔꯅꯦ ꯌꯥꯝꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯥ ꯏꯇꯦꯃꯥ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯇꯦꯃꯥ ꯂꯥꯎ ꯁꯤꯗ ꯂꯩꯔꯦ ꯂꯥꯎ ꯃꯈꯣꯏꯒꯤꯁꯤꯗꯤ ꯊꯣꯡꯒꯥꯟꯁꯤꯁꯨ ꯀꯣꯟꯊꯣꯡꯁꯤ ꯂꯣꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯤ ꯌꯨꯝ ꯑꯁꯤꯗꯤ ꯃꯩꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯦꯅꯤ ꯂꯥꯎꯅꯦ ꯊꯥꯗꯣꯏ ꯂꯥꯎꯅꯦ ꯁꯥꯟꯇꯤ ꯁꯤꯗ ꯂꯥꯎꯅꯦ ꯆꯥꯎꯕ ꯂꯣꯏꯅ ꯎꯔꯦ ꯏꯃꯤꯠꯁꯤꯅ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯌꯨꯝ ꯑꯁꯦ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯥꯒꯤ ꯐꯣꯟꯁꯨ ꯆꯠꯇꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯗꯦ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯆꯠꯂꯝꯒꯗꯧꯕꯁꯤꯕꯨ ꯆꯥꯎꯕ ꯅꯪꯕꯨ ꯃꯥꯒ ꯇꯤꯟꯅꯩ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯅꯝꯕꯔ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯣ ꯊꯥꯗꯣꯏꯁꯤꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯑꯩ ꯅꯣꯡꯃ ꯈꯛꯇꯤ ꯃꯆꯟꯅꯨꯄꯤꯗꯣ ꯑꯩ ꯀꯣꯜꯗꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯐꯣꯟꯗꯣ ꯑꯩ ꯁꯦꯞ ꯇꯧꯍꯧꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯗꯨꯁꯨ ꯃꯥꯒꯤ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯐꯣꯟꯗꯒꯤ ꯃꯥꯅ ꯀꯣꯜ ꯇꯧꯈꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯂꯤꯕꯅ ꯀꯅꯥꯅ ꯑꯣꯏꯔꯤꯕ ꯑꯗꯨꯒ
ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯀꯔꯝꯕ ꯃꯐꯝꯗ ꯀꯅꯥꯒꯤꯗ ꯂꯩꯔꯤꯕ ꯏꯇꯥꯎ ꯐꯤꯔꯤꯄꯥ ꯅꯪꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯀꯟꯃꯜꯂꯤ ꯅꯪ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯀꯟꯃꯜꯂꯤꯀꯣ ꯅꯪ ꯑꯇꯩꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯅꯪꯅ ꯆꯠꯀꯗꯕ ꯃꯐꯝꯗꯣ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏꯗꯅ ꯆꯥꯎꯕ ꯍꯥꯏꯔꯔꯣꯏ ꯈꯟꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯃꯍꯥꯛ ꯀꯔꯝꯕ ꯃꯐꯝꯗ ꯀꯅꯥꯒꯤꯗ ꯂꯩꯔꯝꯒꯅꯤ ꯑꯣ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯅꯈꯣꯏꯁꯨ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯁꯤꯅ ꯃꯩ ꯆꯥꯛꯄꯗ ꯂꯦꯞꯅ ꯂꯦꯞꯅ ꯀꯪꯅ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯈꯣꯏꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯐꯝꯗꯨ ꯅꯈꯣꯏꯗ ꯍꯥꯏꯔꯝꯕ꯭ꯔꯥ ꯃꯍꯥꯛꯄꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯒꯦ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯥꯛꯄ ꯉꯝꯕ꯭ꯔꯣ ꯊꯥꯗꯣꯏ ꯂꯥꯎ ꯆꯠꯅꯅꯕ ꯇꯧꯁꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯊꯪꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯀꯔꯝꯕ ꯃꯐꯝꯗ ꯑꯗꯨꯒ ꯀꯔꯝꯕ ꯂꯝꯗ ꯂꯩꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯅꯅꯕ ꯑꯃꯨꯛꯇ ꯃꯊꯪ ꯃꯊꯪ ꯍꯪꯁꯤꯂꯣ ꯆꯥꯎꯕ ꯑꯩꯈꯣꯏꯗ ꯍꯥꯏꯗ꯭ꯔꯕꯗꯨꯕꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯍꯥꯏꯔꯝꯒꯗ꯭ꯔꯅꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯍꯥꯏꯔꯝꯒꯗꯕꯒꯤ ꯃꯔꯝꯁꯤꯕꯨ ꯂꯩꯔꯤꯕ꯭ꯔꯅꯤ ꯃꯈꯣꯏ ꯍꯤꯡꯕ ꯁꯣꯏꯗꯅ ꯀꯤꯔꯝꯂꯒꯅꯤ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝꯗ ꯌꯦꯛꯅꯕꯅ ꯃꯈꯣꯏꯕꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯨꯛꯇꯨꯅ ꯃꯈꯣꯏꯗ ꯑꯋꯥꯕ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯅꯤꯡꯂꯝꯂꯔꯣꯏ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯅꯤꯡꯂꯝꯂꯔꯣꯏ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯕꯅꯣ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯊꯤꯈꯤꯒꯅꯤ ꯑꯩ ꯆꯞ ꯆꯥꯅ ꯊꯤꯈꯤꯒꯅꯤ ꯊꯥꯗꯣꯏꯁꯅꯥ ꯋꯥꯐꯝ ꯑꯗꯣ ꯈꯔ ꯇꯞꯅ ꯈꯟꯅꯁꯤ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗ ꯆꯠꯂꯒ ꯃꯈꯣꯏ ꯀꯔꯥꯏꯗ ꯆꯠꯈꯤ ꯀꯔꯤ ꯂꯝꯗ ꯂꯩꯒꯅꯤ ꯍꯥꯏꯔꯝꯃꯤ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥ ꯀꯗꯥꯏꯗ ꯂꯩꯕ ꯃꯐꯝꯗ ꯂꯩꯈꯤꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯪꯉꯨꯔꯁꯤ ꯂꯥꯎ ꯁꯥꯟꯇꯤ ꯂꯥꯎ ꯊꯥꯗꯣꯏꯁꯅꯥꯁꯤ ꯄꯨꯔꯛꯑꯣ ꯍꯣꯏ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯁ꯭ꯋꯥꯏꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯑꯃꯅꯤꯇꯁꯨ ꯍꯪꯁꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯃꯇꯝ ꯈꯔ ꯌꯨꯝꯁꯤꯒꯤ ꯁꯦꯝꯖꯟꯅꯅꯕꯒꯤ ꯂꯩꯕ ꯑꯣꯏꯔꯝꯕꯁꯨ ꯌꯨꯝ ꯑꯁꯤ ꯃꯩ ꯆꯥꯛꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯕꯗꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯕꯁꯨ ꯀꯅꯥꯅ ꯈꯪꯒꯅꯤ ꯁꯥꯟꯇꯤ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯕꯤꯌꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯆꯥꯎꯕꯗꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯉꯝꯅꯃꯛ ꯃꯍꯥꯛꯅ ꯀꯅꯥꯕꯨꯁꯨ ꯈꯪꯍꯟꯅꯤꯡꯗꯗꯨꯅ ꯑꯩꯈꯣꯏꯕꯨ ꯈꯪꯍꯜꯂꯔꯣꯏ ꯑꯩꯈꯣꯏꯗ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯅꯥꯗꯁꯨ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯗꯨ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯁꯥꯟꯇꯤ ꯆꯥꯎꯕ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯔꯧꯈ꯭ꯔꯕꯁꯨ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯍꯥꯛꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕꯁꯨ ꯊꯥꯗꯣꯏꯁꯅꯥꯅꯁꯨ ꯑꯩꯒꯤ ꯐꯤꯔꯦꯞ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯂꯣꯏ ꯃꯍꯥꯛ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯈꯤꯒꯅꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯝ ꯇꯥꯔꯨꯔꯒ ꯀꯔꯤꯅꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯑꯃ ꯌꯥꯎꯏ ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯤꯔꯦꯞꯄꯣꯏꯒꯤ ꯃꯣꯏ ꯃꯌꯨꯝ ꯃꯩ ꯆꯥꯛꯈꯤ ꯈꯣꯠꯈꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯅꯠꯇꯦ ꯃꯌꯨꯝꯗꯣ ꯑꯃꯨꯛ ꯁꯥꯗ꯭ꯔꯕꯩ ꯑꯁ ꯌꯦꯡꯉꯣ ꯃꯌꯨꯝꯗꯨ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯃꯩꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯦꯗꯅ ꯃꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯌꯥ ꯂꯥꯡꯕꯗꯒꯤꯗꯤ ꯌꯨꯝ ꯃꯩ ꯆꯥꯏ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯣꯏꯁꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯏꯃꯨꯡꯗꯒꯤ ꯑꯗꯨꯝ ꯃꯩ ꯆꯥꯜꯂꯛꯄꯒꯤ ꯃꯈꯣꯟꯅꯦ ꯀꯔꯤꯅꯦ ꯊꯥꯎ ꯃꯅꯝꯅꯦ ꯀꯔꯤ ꯇꯧꯕ ꯃꯣꯏꯗꯤ ꯆꯦꯟꯊꯣꯔꯛꯑꯕꯖꯥꯠꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯧꯗꯅ ꯏꯁꯤꯡ ꯍꯩꯖꯤꯟꯗꯅ ꯑꯗꯒꯤ ꯌꯨꯝꯗꯣ ꯀꯟꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗ ꯀꯥꯡꯕꯨꯁꯨ ꯀꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯂꯝꯕꯤꯅ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤꯗꯣ ꯃꯗꯨꯒꯤ ꯂꯝꯕꯤꯅ ꯐꯕꯩ ꯆꯥꯡꯁꯤꯅ ꯀꯔꯤ ꯍꯣꯡꯒꯅꯤ ꯑꯅꯥꯕꯒ ꯄꯨꯈꯠꯂꯗꯤ ꯑꯗꯨꯝ ꯑꯅꯥꯕꯗꯣ ꯂꯦꯡझꯟꯗꯅ ꯑꯗꯨꯝ ꯁꯔꯨꯅ ꯊꯤꯟꯅ ꯁꯤꯗꯨꯅꯤꯗꯣ ꯃꯤꯔꯣꯟꯕꯤꯒꯗꯤ ꯀꯔꯤꯅꯣ ꯑꯉꯥꯡ ꯄꯨꯕꯅꯦꯅ ꯃꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯄꯣꯛꯄꯅꯦꯅ ꯆꯠꯂꯦ ꯐꯟ ꯆꯣꯡꯕꯗꯣ ꯑꯉꯥꯡꯒꯗꯤ ꯂꯝꯕꯤꯗ ꯑꯉꯥꯡ ꯎꯅꯕꯒꯁꯨ ꯌꯥꯎꯔꯤꯕ ꯂꯝꯕꯤꯅꯤ ꯁꯤ ꯂꯝꯕꯤꯁꯤꯗ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯒꯥꯔꯤꯒꯗꯨ ꯂꯥꯛꯄ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗ ꯂꯣꯏꯅꯃꯛ ꯂꯣꯏꯅ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯂꯣꯏꯔꯒ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗꯇꯨ ꯂꯥꯛꯑꯦ ꯀꯩꯗꯧꯔꯨꯅꯤ ꯀꯟꯕ ꯀꯔꯤꯝ ꯉꯝꯍꯧꯗ꯭ꯔꯦꯅ ꯃꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯌꯧ ꯇꯧꯔꯒ ꯃꯣꯏ ꯄꯨꯂꯤꯁꯇ ꯐꯥꯎ ꯄꯤꯁꯤ ꯑꯗꯨ ꯇꯧꯁꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯈꯟꯅꯕ ꯃꯇꯝꯗꯨꯗꯗꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯗꯤ ꯃꯈꯣꯏ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯤ ꯃꯣꯏ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯈꯟꯕꯗꯗꯤ ꯃꯇꯝ ꯈꯔꯗꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯂꯣꯠꯄ ꯑꯣꯏꯔꯝꯒꯅꯤꯅ ꯁꯨꯝ ꯈꯟꯈꯤꯕꯅꯦꯕ ꯃꯗꯒꯤꯗꯤ ꯅꯣꯡꯃ ꯂꯥꯛꯇ ꯅꯤꯅꯤ ꯂꯥꯛꯇ ꯍꯨꯝꯅꯤ ꯂꯥꯛꯇ ꯃꯔꯤꯅꯤ ꯂꯥꯛꯇ ꯃꯉꯥꯅꯤ ꯂꯥꯛꯇ ꯑꯁ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯔꯤꯅꯣ ꯊꯥꯗꯣꯏꯁꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯆꯥꯎꯕ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯁꯥꯟꯇꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯣꯌꯪ ꯍꯪꯉꯤ ꯃꯣꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯣꯏ ꯀꯗꯥꯏꯗ ꯂꯩꯈꯤ ꯃꯣꯏ ꯀꯗꯥꯏꯗ ꯂꯩ ꯀꯗꯥꯏꯗ ꯀꯅꯥꯗ ꯃꯔꯤ ꯃꯇꯥ ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯑꯁ ꯂꯣꯏꯅ ꯊꯤꯕꯅꯤ
ꯊꯤꯕꯁꯤꯗ ꯁꯥꯠꯄ ꯌꯥꯕ ꯁꯥꯠꯂꯨꯔꯦ ꯃꯃꯩ ꯊꯪꯅꯁꯤꯗ ꯀꯣꯏꯇꯩ ꯊꯤꯔꯦꯔꯒ ꯍꯦꯛꯇ ꯃꯃꯩ ꯊꯪꯁꯤꯗ ꯍꯦꯛꯇ ꯑꯔꯣꯏꯕꯤꯁꯤꯗꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ ꯃꯃꯩ ꯊꯪꯗ ꯐꯪꯉꯦ ꯁꯤꯔꯥ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯃꯃꯩꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯒ ꯁꯨꯡꯐꯪ ꯐꯪꯗꯕꯩ ꯋꯥꯅꯤꯗ ꯑꯩꯁ ꯑꯔꯣꯏꯕꯗ ꯊꯤꯕ ꯌꯥꯕ ꯁꯥꯠꯄ ꯌꯥꯕ ꯁꯥꯠꯂꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯔꯣꯏꯕꯗ ꯐꯪꯉꯤꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯪ ꯋꯥꯔꯤꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯔꯣꯏꯗꯧꯔꯤꯅꯦ ꯑꯁ ꯌꯥꯃꯣ ꯃꯤꯅ ꯋꯥꯔꯤ ꯂꯣꯏꯖꯔꯛꯇꯕꯁꯤꯕꯨ ꯑꯩꯅ ꯅꯝꯗꯅ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯤꯔꯣ ꯌꯥꯃꯣ ꯅꯠꯇꯦ ꯍꯦꯛꯇ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯣ ꯅꯠꯇ꯭ꯔ ꯋꯥꯔꯤꯁꯦ ꯇꯣꯛꯁꯦ ꯃꯈꯥꯗ ꯇꯣꯛꯑꯁꯤꯗ ꯊꯕꯛ ꯂꯩꯇꯕꯒꯤ ꯇꯥꯏꯞꯇ ꯑꯩ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯅꯦ ꯋꯥꯔꯤꯗꯨ ꯂꯤꯅꯦ ꯂꯤꯔꯕꯗꯤ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯂꯣꯏꯅꯕ ꯈꯣꯠꯅꯕ ꯍꯥꯏꯗꯨ ꯃꯦꯟ ꯇꯥꯅ ꯂꯤꯌꯨꯅꯦ ꯅꯃꯪꯗ ꯁꯥꯃꯨꯅ ꯇꯥꯟꯒꯗꯕ ꯊꯕꯛꯇꯨ ꯇꯧꯅꯨꯅꯦ ꯑꯁ ꯌꯥꯃꯣ ꯃꯤꯅ ꯂꯤꯔꯤ ꯋꯥꯔꯤꯁꯤꯗꯤ ꯀꯩꯅꯣ ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯐꯖꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯑꯩꯅ ꯂꯤꯔꯤꯕꯅꯤ ꯅꯠꯇꯦ ꯋꯥꯔꯤꯗꯨꯒꯤ ꯇꯥꯏꯇꯜꯁꯨ ꯌꯥꯃꯣꯅ ꯀꯥꯎꯕꯤꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯌꯥꯃꯣꯅ ꯋꯥꯔꯤꯗꯣ ꯑꯩ ꯈꯪꯉꯤ ꯃꯈꯣꯏ ꯊꯨꯡꯅꯔꯨꯔꯤꯗ꯭ꯔꯥ ꯅꯠꯇꯦ ꯃꯈꯣꯏꯅꯤ ꯀꯥꯏꯅꯗꯧꯔꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯁꯨ ꯋꯥꯗꯣ ꯍꯥꯏꯗꯣꯛꯎꯔꯒꯗꯤ ꯑꯩ ꯋꯥꯔꯤꯁꯤ ꯀꯅꯥ ꯇꯥꯕꯤꯗꯣꯔꯤꯒꯦꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯃꯦꯟ ꯃꯥꯟ ꯑꯃ ꯇꯥꯗꯦ ꯁꯩꯇ ꯑꯣꯏꯕ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯃꯤꯁꯤꯒ ꯇꯥꯔꯤꯕ ꯃꯤꯁꯤꯒ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯁꯤꯅꯦ ꯑꯔꯣꯏꯕꯤꯅꯤꯀꯣ ꯌꯥꯃꯣ ꯌꯥꯔꯦ ꯋꯥꯔꯤꯗꯨ ꯄꯣꯏꯟꯗꯨ ꯈꯔ ꯇꯥꯁꯜꯂꯨ ꯃꯣꯏꯅ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕꯗꯣ ꯃꯣꯏꯅ ꯀꯗꯥꯏꯗ ꯂꯣꯠ ꯂꯩꯔꯤꯕꯅꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯊꯥꯗꯣꯏꯁꯅꯥꯅ ꯀꯝꯗꯧꯕ ꯑꯗꯨꯒ ꯃꯈꯥꯗꯨ ꯋꯥꯔꯤꯗꯨ ꯍꯥꯏꯔꯣꯅꯦ ꯇꯥꯅꯤꯡꯕꯅ ꯁꯤꯔꯦꯅ ꯅꯪꯕꯣ ꯋꯥꯔꯤ ꯂꯤꯔꯤꯕꯅꯦ ꯁꯩꯇ ꯑꯔꯣꯏꯕ ꯅꯈꯧꯔꯤ ꯃꯦꯜꯂꯒ ꯋꯥꯔꯤꯗꯨ ꯆꯤꯡꯊꯣꯛ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯅꯔꯩꯗꯨ ꯀꯣꯠꯂꯦꯔꯒ ꯋꯥꯔꯤꯗꯨ ꯆꯤꯡꯊꯣꯛꯑ ꯃꯈꯥꯗ ꯄ꯭ꯂꯦꯠ ꯑꯝꯗ ꯍꯩꯗꯣꯛꯑ ꯇꯥꯔꯝꯗꯧꯅꯤ ꯑꯁ ꯌꯥꯃꯣ ꯀꯔꯤ ꯋꯥꯇꯥꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯌꯥꯃꯣꯒꯤ ꯃꯇꯧꯁꯤꯗꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯌꯥꯃꯣ ꯑꯗꯨꯗꯒꯤꯗꯤꯅꯦ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯁꯨꯡꯈꯪ ꯈꯪꯈꯤꯗ꯭ꯔꯦꯁꯦ ꯈꯪꯗꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏ ꯈꯪꯗꯒꯦꯕꯨ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯦꯁꯦ ꯃꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯆꯥꯎꯕ ꯑꯗꯨ ꯃꯊꯟꯇ ꯂꯝꯕꯤꯗ ꯇꯞꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯂꯥꯛꯄꯖꯥꯠꯅꯤꯗꯅ ꯈꯪꯍꯧꯗꯅ ꯃꯗꯨ ꯂꯝꯕꯤꯗ ꯀꯝꯗꯧꯒꯦꯕꯨ ꯉꯁꯥꯏꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯈꯔꯗꯣ ꯊꯦꯡꯅꯔꯖꯥꯠꯅꯤꯅꯦ ꯑꯗꯨ ꯑꯋꯥꯕ ꯇꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯦ ꯌꯥꯃꯣ ꯋꯥꯔꯤꯁꯦ ꯑꯝꯇ ꯇꯥꯎꯀꯩꯗꯧꯔꯒꯦ ꯅꯠꯇ꯭ꯔ ꯌꯥꯃꯣꯅ ꯋꯥꯔꯤꯁꯦ ꯂꯤꯔꯒ ꯑꯩꯅ ꯑꯣꯏꯅ ꯇꯥꯈꯠꯂꯛꯀꯅꯤꯀꯣ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨꯁꯦ ꯑꯗꯨꯗꯒꯤꯅꯦ ꯃꯥꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯔꯦꯁꯦ ꯃꯈꯥ ꯇꯥꯕꯤꯌꯨꯁꯦ ꯑꯩ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯅꯥ ꯅꯪ ꯆꯥꯎꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯩ ꯆꯥꯎꯕꯅꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯆꯥꯎꯕ ꯑꯣꯏꯔꯗꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯅꯈꯣꯏ ꯅꯃꯥꯏ ꯅꯃꯤꯠ ꯌꯦꯁꯤꯜꯂꯤꯕ ꯅꯈꯣꯏ ꯀꯅꯥ ꯀꯔꯤ ꯃꯇꯥꯡ ꯀꯤꯒꯅꯣꯅꯦ ꯅꯪ ꯅꯔꯥ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯎꯕꯗ ꯀꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪ ꯑꯩꯈꯣꯏ ꯎꯕꯗ ꯀꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯌꯥꯝꯅ ꯐꯥꯎꯕ꯭ꯔꯕ ꯀꯔꯤꯅꯣ ꯑꯩ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯈꯤꯕ ꯑꯩꯈꯣꯏ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯈꯟꯕ꯭ꯔꯣ ꯀꯔꯤꯅꯣ ꯑꯩꯅ ꯀꯅꯥꯗ ꯑꯋꯥꯕ ꯄꯤꯈꯤꯒꯦ ꯑꯋꯥꯕ ꯄꯤꯕ ꯄꯤꯗꯕ ꯈꯨꯠꯇꯤ ꯊꯥꯕꯤꯔꯛꯀꯅꯨ ꯃꯈꯣꯡ ꯊꯨꯗꯦꯛꯀꯗꯕ ꯃꯥꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯈꯤꯕ ꯅꯈꯣꯏ ꯀꯅꯥ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯐꯨꯔꯤꯁꯤ ꯀꯔꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯀꯔꯤ ꯍꯧꯒꯠꯂꯣ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯈꯟꯕ꯭ꯔꯣ ꯂꯦꯝꯅ ꯃꯀꯣꯛꯇꯨ ꯊꯨꯒꯥꯏꯌꯨ ꯍꯧꯒꯠꯂꯣ ꯌꯥꯝꯅ ꯐꯥꯎꯈꯤꯗꯥꯏꯅꯦ ꯇꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯃꯤ ꯈꯔ ꯂꯩ ꯆꯠꯁꯤꯂꯣ ꯍꯨꯟꯇꯣꯛꯑꯝꯃꯨꯅꯦ ꯂꯥꯛꯑꯣꯅꯦ ꯆꯠꯁꯤꯂꯥꯛꯑꯣꯅꯦ ꯊꯣꯔꯣ ꯆꯠꯁꯤꯂꯣ ꯅꯈꯣꯏ ꯈꯪꯒꯅꯤꯗ ꯅꯈꯣꯏ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯔꯤꯕ ꯁꯥꯟꯇꯤ ꯇꯥꯔꯤꯕ꯭ꯔꯣ ꯇꯥꯔꯦ ꯀꯔꯤꯅꯣ ꯆꯥꯎꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯗꯤ ꯁꯣꯛꯇ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯃꯛꯇꯤ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ
lambi da mabu puramani hairi karino ni hari sibo aduti thawdok asigi makha tarakpada mangonda mo thadoi tholiba thawdok sing asi karino haiba khangtri mari leinaba kanagum amatana su yengsinbidri leibhak ase mapu pandri angam bana set tuna chanabagi mawongda leire kari haigedabano khangtri mahakna kanada kari mangnaba thabak tawkhrabano khangti aisu hospital gi halakpani magi mawong matawdo yamna nungaiti aisu ne hospital la charingbani adai pabung leibadu aisu thokpa yadraba ai kedobo chatlibano kedobono haiduna pabung nani senarakani khanbadaki nangi nanak to oina laklaban thadoi kari su kaiba leiti yamna khudong thiningai budi oiba nati chaina sing aduna masada I aseba aduga oi thangma makhong ado khara sokpani khara leiraga duma soidena pharakani haiye doctor na handak tholiba thogdok sing asi karina amaromdana phirepa lamdam asi thadoktuna atopa mafam amada chatkiba male lot ke yauna lot khraba male adu magaluna tinaba chawbna sokliba se mahakti taram laroi ko mahakti khanglam laroi karigumba khanglam labadi mahak soidana lakadab ado santi chawbagi sokpase photo ga toraga cover da hapsira karana khangani cover da urabadi pau tabadi mahak soidana lakpase cover da hapsira wafam adubu aina karamna hudolugan chawba koigi makoigi mung manungna natrabadi ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯈꯕꯔꯗ ꯍꯦꯛꯇ ꯍꯥꯞꯂꯨꯒꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯑꯗꯨꯕꯨ ꯃꯥ ꯁꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯤꯔꯦꯞ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯝꯗꯧꯁꯤꯒꯦ ꯃꯗꯣ ꯃꯥꯒ ꯇꯥꯟꯅꯕ ꯑꯃ ꯆꯪꯒꯅꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯃꯃꯥꯡꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯝꯅꯃꯛꯁꯤꯕꯨ ꯀꯅꯥꯅ ꯁꯤꯜꯂꯤꯕꯖꯥꯠꯅꯣ mahaksu laktri phagi matam asum mahaujan khibana numit masing yam silan lakle inspector tayay lakle Inspector tayar uthana ba kanbina ba Thank you sir welcome uthana ba kanbina ba Inspector tayar lakle Inspector tayar Hanana thagachari ngasigi inspector tayai Jamapan ngamar fugo humdoi subatangka tabiri basing atheng mafawada thamasida support tobiri basing haninga leitana thagachari ngasigi tangkak mayam kamdo bibage comment section da soidana comment pibiramo mayam ge comment pajaraga koi thorong sida su hena puning thogachai haijabata eduga wari ke asem da koi da thongna oheli haiba wafam simasu thamjage thagachari thengba sandokchaba late night story sida koi sandokchaba sida mayamna Toy yauna tabiba support to video sigidam. Thank you so much. Hindi Laishram thagachari. Spectre tayai leptona sandok piba thagachari amban. Thank you so much. William Pamai thagachari wariam nungaina. Lokan Singh thagachari wari se prok hekchai. Prok hekchak kuni no wari se tien wari imdi oidaba haitare duna. Wari se saksala ga lirak pamatam na haibatare. Kitang di matam jang ba haibatare. The point the lani hayang
ꯍꯌꯦꯡꯗꯤ ꯃꯐꯝ ꯑꯃ ꯈꯔ ꯈꯪꯖꯜꯂꯛꯑꯅꯤ maybe ꯍꯪꯆꯤꯠ ꯂꯣꯏꯕ ꯌꯥꯏ ꯍꯌꯦꯡ ꯂꯣꯏꯕ ꯌꯥꯏ ꯍꯌꯦꯡꯗꯤ ꯈꯤꯇꯪ ꯊꯥꯖꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯕꯤꯔꯆꯟꯗ꯭ꯔ ꯁꯔ ꯊꯥꯒꯠꯆꯔꯤ ꯍꯅꯥꯅ ꯃꯥꯔꯖꯤꯌꯥ ꯊꯥꯒꯠꯆꯔꯤ ꯃꯥꯔꯖꯤꯌꯥ thank you so much ꯃꯥꯔꯖꯤꯌꯥ ꯃꯊꯟꯇ ꯃꯦꯁꯦꯖꯁꯦ ꯐꯅꯌꯥꯝ ꯂꯩꯔꯝꯃꯤ thank you ꯃꯥꯔꯖꯤꯌꯥ ꯃꯤ ꯃꯁꯤꯡ ꯐꯥꯎꯕ ꯊꯤꯕꯤꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯝꯕ ꯇꯣꯏꯖꯝ ꯊꯥꯒꯠꯆꯔꯤ ꯃꯅꯤ ꯇꯣꯝꯕꯤꯌꯁꯦ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯍꯅꯥꯅ ꯋꯤꯂꯤꯌꯝ ꯄꯥꯃꯩ ꯍꯦꯞꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯉꯔꯥꯡꯗꯤ ꯅꯪꯍꯧꯗ꯭ꯔꯦ ꯇꯥꯛꯄꯤꯔꯦ ꯍꯦꯞꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯝ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯞꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯄꯨꯝꯅꯃꯛ ꯍꯦꯞꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯂꯣꯈꯟꯁꯤꯡ ꯍꯦꯞꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕ ꯌꯥꯏꯐꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯊꯝꯖꯅꯤꯡꯕ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡꯁꯨ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅꯥꯎ ꯈꯔꯅ ꯐꯦꯁꯕꯨꯛꯇ ꯄꯣꯁꯇ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯡꯂꯨꯞ ꯑꯅꯤ ꯅꯨꯡꯁꯤꯅꯗꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯣꯡꯗꯣꯛꯄ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯃꯗꯨꯅ ꯅꯦꯠ ꯊꯤꯡꯅꯕꯒꯤ ꯅꯝꯕꯔ 1 ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯅꯤꯁꯨꯕꯗ ꯃꯗꯨꯅ ꯍꯦꯟꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯧꯕꯃꯛꯇ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏꯒꯤ ꯋꯥꯔꯤꯗ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯈꯟꯅ ꯅꯩꯅꯔꯤꯁꯤ ꯃꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯧꯁꯤꯟꯃꯤꯟꯅꯕꯗ ꯑꯗꯨꯝ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯇꯥꯛꯆꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯒ ꯋꯥꯐꯝꯗꯨꯅ ꯑꯃꯥꯡꯕ ꯀꯩꯁꯨ ꯑꯣꯏꯒꯗꯕ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯀꯥꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯣ ꯊꯣꯛꯏꯕ ꯃꯐꯝꯗꯨꯒꯤ ꯏꯟꯁꯤꯗꯦꯟꯇꯨꯗ ꯊꯤꯒꯠꯂꯀꯥꯟꯗ ꯑꯁꯦꯡꯕꯗꯨ ꯈꯪꯅꯅꯕꯒꯤ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯦꯕ ꯃꯗꯨ ꯅꯠꯇꯗꯅ ꯊꯣꯛꯂꯤꯕꯗꯨꯅ ꯂꯤꯂꯣꯡꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯒ ꯃꯐꯝ ꯑꯇꯩꯗ ꯈꯨꯠ ꯊꯥꯅꯒꯗꯧ ꯅꯠꯇꯦꯕ ꯑꯗꯨ ꯌꯨꯝꯗ ꯐꯝꯃꯒ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯅꯝꯃꯒ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯡꯂꯨꯞ ꯑꯃ ꯍꯨꯜꯂ ꯉꯥꯡꯕ ꯀꯥꯡꯂꯨꯞ ꯑꯃ ꯍꯨꯜꯂ ꯉꯥꯡꯕ ꯁꯤꯒꯨꯝꯕꯒꯤ ꯊꯕꯛꯁꯤ ꯇꯧꯕꯤꯗꯕ ꯃꯔꯝꯗꯤ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯅꯤ ꯃꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯤꯁꯤꯅꯤ ꯑꯗꯨꯅ ꯀꯔꯤꯝꯇ ꯍꯦꯟꯅ ꯀꯥꯟꯅꯔꯣꯏ ꯑꯗ ꯁꯣꯛꯄ ꯃꯌꯥꯝ ꯌꯥꯎꯒꯅꯤ ꯑꯃꯥꯡꯕ ꯂꯣꯏ ꯌꯥꯎꯒꯅꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯂꯣꯏ ꯁꯣꯛꯀꯅꯤ ꯑꯗꯨꯒ ꯃꯥꯡꯖꯕꯁꯦ ꯑꯅꯤꯃꯛꯀꯤ ꯂꯣꯏꯅ ꯃꯥꯡꯖꯒꯅꯤ ꯑꯗꯨꯅ ꯀꯥꯟꯅꯗꯕ ꯊꯕꯛ ꯇꯧꯕ ꯀꯥꯟꯅꯗꯦ ꯃꯤꯅ ꯈꯨꯕꯥꯛ ꯈꯨꯒꯗꯕ ꯊꯕꯛ ꯇꯧꯍꯩꯗꯦ ꯑꯗꯨꯅ ꯇꯧꯃꯤꯟꯅꯒꯨꯝꯁꯤ ꯑꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯗ ꯃꯔꯥ ꯂꯩꯔꯝꯕꯗꯨꯗꯤ ꯑꯥꯏꯟ ꯂꯩꯔꯤ ꯃꯌꯥꯝ ꯆꯪꯉꯒ ꯐꯥꯔꯒ ꯂꯥꯜꯂꯝꯕꯗꯨꯗꯤ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯂꯩꯈꯤꯗꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯛꯇꯅ ꯄꯟꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯀꯌꯥꯃꯔꯨꯝ ꯍꯧꯖꯤꯛ ꯂꯩꯔꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯑꯩꯈꯣꯏ ꯆꯒꯠ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯇꯣꯛꯁꯤ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯅ ꯀꯅꯥꯅꯣꯝꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯈꯨꯝꯗꯧꯒꯤ ꯌꯦꯠꯇꯧꯒꯤ ꯇꯧꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯇꯣꯛꯁꯤ ꯑꯗꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯊꯤꯒꯠꯅꯅꯕ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤ ꯑꯃ ꯂꯩꯔꯤ ꯃꯔꯥ ꯂꯩꯕꯁꯤꯡꯗꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯔꯀꯥꯟꯗ ꯀꯔꯤꯅꯣ ꯑꯁꯦꯡꯕꯗꯨ ꯊꯤꯗꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯂꯩꯄꯥꯛ ꯑꯁꯤ ꯃꯄꯨ ꯄꯥꯜꯂꯦ ꯍꯥꯏꯕ ꯃꯁꯛ ꯊꯣꯛꯅ ꯇꯥꯛꯅ ꯑꯐꯕ ꯊꯕꯛꯇ ꯇꯧꯕ ꯑꯣꯏꯔꯁꯅꯨ ꯌꯥꯏꯐꯔꯦ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅ ꯉꯁꯤꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏꯗꯅ ꯋꯥꯔꯤꯁꯤ ꯃꯇꯦꯛ ꯑꯃꯁꯨ ꯏꯟꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯅ ꯐꯤꯔꯦꯞꯄ 5ꯁꯨꯕ ꯇꯥꯡꯀꯛ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ 6ꯁꯨꯕ ꯇꯥꯡꯀꯛꯇ ꯐꯤꯔꯦꯞꯄ ꯀꯔꯥꯏ ꯂꯩꯔꯝꯗꯣꯏꯅꯣ ꯑꯗꯨꯒ ꯁꯣꯛꯈꯤꯕ ꯆꯥꯎꯕ ꯀꯅꯥꯅ ꯁꯣꯛꯍꯜꯂꯤꯕꯅꯣ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯋꯥꯔꯤꯁꯤꯗ ꯒꯥꯡꯃꯩ ꯍꯧꯖꯤꯛꯐꯥꯎꯕ ꯌꯥꯎꯗ꯭ꯔꯦ ꯒꯥꯡꯃꯩ ꯁꯨꯇꯤ ꯆꯠꯈ꯭ꯔꯦ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯂꯥꯛꯀꯗꯧꯔꯤ ꯋꯥꯔꯤꯁꯤ ꯁꯨꯇꯤ ꯌꯥꯎꯈꯤꯕꯗꯤ ꯌꯥꯎꯗꯦ ꯕꯠ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯌꯥꯎꯅꯅꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯏꯪꯂꯤꯁ ꯃꯨꯚꯤ ꯃꯊꯪ ꯑꯥꯏꯁꯀꯣꯝꯗ ꯁꯟꯗꯣꯛꯆꯔꯤꯕ 144 ꯆꯦꯅꯦꯜ ꯍꯣꯝ ꯆꯦꯅꯦꯜꯗ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕ ꯐꯪꯕꯤꯒꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯟꯗꯣꯛꯆꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯦꯌꯥꯏꯒꯤ ꯍꯟꯖꯤꯟꯕ ꯇꯥꯡꯀꯛ ꯁꯣꯏꯗꯅ ꯃꯌꯥꯝ ꯇꯥꯕ ꯐꯪꯕꯤꯒꯅꯤ ꯂꯣꯏꯅꯅ ꯍꯌꯦꯡ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯣꯉꯥ ꯁꯟꯗꯣꯛꯇꯨꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯀꯨꯝꯁꯤ ꯈꯨꯔꯨꯝꯖꯔꯤ